Hello มายา welcome back to my channel ꯑꯩꯈꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯁꯤꯗꯤ ꯀꯛꯊꯨꯝ ꯇꯥꯟꯕꯩ ꯂꯣꯏ ꯇꯧꯊꯣꯛꯑꯦ ꯑꯩꯈꯣꯏ ꯇꯣꯡꯇꯣꯡꯁꯨ ꯀꯛꯊꯨꯝ ꯇꯥꯟꯕ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯁꯨ ꯀꯛꯊꯨꯝ ꯇꯥꯟꯕ ꯌꯥꯎꯔꯦ ꯀꯛꯊꯨꯝ ꯀꯌꯥꯝ ꯈꯨꯜꯂꯒꯦ ꯅꯨꯡ ꯍꯣꯟꯕ ꯌꯥꯔꯣ ꯅꯨꯡ 그러면 ꯃꯤꯗꯤ ꯕꯤꯜꯗꯤꯡꯒ ꯍꯩꯊꯈꯤꯗꯣꯏꯅꯤꯀ ꯈꯣꯠꯇꯅ ꯈꯔ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯇꯨꯝꯕ ꯏꯁꯄꯤꯠꯀ ꯇꯧꯕꯒ ꯃꯥꯟꯗ꯭ꯔꯣ ꯏꯁꯄꯤꯠꯀ ꯇꯧꯕꯒ ꯃꯥꯟꯗ꯭ꯔꯣ ꯅꯪ ꯂꯩꯕꯥꯛ ꯍꯣꯜꯂꯣ ꯅꯪ ꯀꯣꯏꯆꯠ ꯆꯠꯂ ꯌꯥꯕ꯭ꯔꯣ ꯂꯩꯕꯥꯛ ꯍꯣꯜꯂꯣ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯊꯝꯃꯣ ꯊꯣꯛꯂꯛꯑꯣ ꯁꯣꯝꯗ ꯂꯩꯕꯥꯛ ꯍꯣꯜꯂꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯅꯪ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯂꯩꯕꯥꯛ ꯍꯣꯜꯂꯣ ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯍꯣꯜꯂꯣ ꯂꯥꯛꯑꯣ ꯊꯕꯛ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯑꯉꯥꯡ Anga, 손 거. nang malit laibak kasi humangang ka angang Anga, 손 거. nung 흘러줘. nung 흘러줘. yare hatlalaro mana hatla ko hekta 골무레. kan ra to bai ja 깔리 해. Lấy con lấy dai vi mà cuồng được sẽ làm nếu phù lệ chứ anh nói chị vậy Hàn con Muốn nó đắc lòng thật là đang kia bà không nên nhiều mà liền 나 끓는 집 바람 같은 데가 이제 뭐 누가 있는 거다. cái lòng sinh một bầy trẻ
ꯈꯪꯉꯤ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯄꯤꯔꯛꯑꯣ ꯍꯩꯈꯥ ꯍꯦꯛꯎꯒꯦ ꯍꯩꯈꯥ ꯍꯦꯛꯎꯒꯦ ꯍꯩꯈꯥꯅ ꯍꯩꯈꯥ ꯄꯣꯊꯥ ꯑꯣꯏꯔꯗ꯭ꯔꯥ ꯑꯥ ꯏꯃꯥ ꯐꯥꯁ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯔꯦ ꯌꯥꯝꯅ ꯑꯗꯨꯝ ꯑꯆꯧꯕ ꯑꯃ 이마 정말 레드디 ꯉꯥ ꯆꯪꯒꯗ꯭ꯔꯥ ꯉꯥ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯁꯝꯁꯦ ꯀꯩꯅꯣ ꯀꯣꯛꯐꯥꯕꯤ ꯃꯥꯜꯂꯦ ꯑꯩꯁꯤꯕꯨ ꯁꯝꯁꯤꯅ 마 ꯃꯅꯥꯇꯣꯟꯒꯁꯤ 이따 이리에 ꯀꯔꯤꯅꯣ ꯇꯜꯂꯤ ꯀꯩꯅꯣ ꯌꯥꯝ ꯊꯤꯔꯤꯁꯤꯕꯣ ꯑꯁ ꯇꯜꯂꯦ ꯅꯪꯁꯦ ꯀꯣꯏꯇꯩ 이모 어때? 난 사네. Broken but strong, gotta move on. You're not a bakery.